ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨꯒ ꯃꯥꯌꯣꯛꯅꯅ ꯂꯩꯕꯅꯤ ꯅꯤꯡꯊꯤꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯑꯗꯨꯅ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯂꯝꯍꯦꯟꯕ ꯃꯉꯧ ꯊꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯂꯨꯔꯦ ꯅꯤꯡꯊꯤꯕꯤꯕꯨ ꯎꯖꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯇꯣꯟ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯉꯥꯏꯅꯔꯤ ꯉꯥꯏꯉꯝꯗꯕ ꯂꯝꯍꯦꯟꯕ ꯄꯥꯈꯪ ꯈꯔꯗꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯗꯨꯅ ꯌꯦꯡꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ ꯈꯣꯏꯗꯨꯝꯅ ꯁꯤ ꯑꯣꯏꯔꯗꯤ ꯅꯤꯡꯊꯤꯕꯤꯒꯤ ꯁꯨꯃꯥꯡ ꯐꯧꯗꯤ ꯎꯔꯦꯗꯅꯁꯦ ꯊꯣꯏꯆꯥꯅ ꯈꯣꯏꯗꯣꯝ ꯌꯥꯔꯦ ꯈꯔ ꯌꯦꯡꯉꯗꯤ ꯀꯨꯝꯊꯔꯛꯑꯣꯕ ꯑꯩ ꯑꯃꯨꯛ ꯎꯊꯛ ꯑꯗꯨꯗ ꯀꯥꯒꯦ ꯃꯁꯛꯅꯤꯅ ꯈꯣꯡꯕꯥꯟꯗ ꯂꯩꯕ ꯍꯪꯉꯣꯏ ꯕꯣꯔꯣꯕꯦꯡ ꯃꯥꯟꯈꯩ ꯐꯖꯈ꯭ꯔꯕꯤ ꯑꯩꯈꯣꯏ ꯅꯤꯡꯊꯤꯕꯤꯒꯁꯨ ꯂꯨꯝꯕꯒ ꯂꯥꯛꯆꯥꯔꯗꯅ ꯈꯪꯉꯤꯗꯅ ꯉꯁꯤꯗꯤ ꯑꯩ ꯃꯪꯒꯦ ꯄꯥꯝꯕꯤꯁꯤꯗꯒꯤ ꯁꯨꯛꯀꯨꯝ ꯍꯦꯛ ꯀꯨꯝꯊꯔꯣꯏꯕ ꯃꯁꯤꯒꯤ ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯈꯣꯏꯃꯥꯟꯕꯁꯦ ꯃꯤꯅ ꯍꯥꯏꯔꯤꯒꯁꯦ ꯄꯥꯁꯤꯟꯅꯗꯒꯩ ꯃꯥꯒꯤ ꯊꯣꯛꯄ ꯎꯊꯛ ꯑꯁꯤꯗ ꯎꯅꯞꯄꯤ ꯁꯥꯗꯅ ꯁꯨꯝ ꯅꯞꯇꯅ ꯂꯩꯅꯦ ꯑꯣꯏ ꯈꯣꯏꯗꯣꯝ ꯅꯪ ꯀꯨꯝꯊꯔꯛꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯑꯩꯅꯅꯦ ꯅꯨꯡꯗꯨꯝꯁꯤꯅ ꯃꯪꯒꯦ ꯀꯛꯄꯗꯧꯅ ꯅꯪ ꯀꯛꯈꯤꯕ ꯁꯣꯏꯗ꯭ꯔꯦ ꯅꯪ ꯀꯩꯅꯣ ꯊꯣꯏꯆꯥ ꯅꯤꯡꯊꯤꯕꯤꯗꯣ ꯍꯤꯡꯆꯥꯕꯤꯗꯧꯅ ꯄꯥꯏꯔꯒ ꯀꯩꯁꯨ ꯊꯣꯛꯂꯣꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯣꯟꯊꯣꯡꯗꯅꯤ ꯑꯗꯨꯝ ꯊꯧꯔꯛꯇꯧ ꯂꯩꯔꯤꯁꯦ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯁꯨꯝ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯎꯊꯛ ꯑꯁꯤꯗ ꯀꯥꯔꯒ ꯁꯨꯃꯥꯡꯒ ꯄꯨꯈ꯭ꯔꯤꯒ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣꯅꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯗꯨꯗꯤ ꯄꯨꯈ꯭ꯔꯤꯗ ꯆꯥꯕ ꯉꯥ ꯌꯦꯡꯂꯤꯕ꯭ꯔꯣ ꯍꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯌꯦꯡꯒꯦꯕ ꯅꯪ ꯌꯦꯡꯉꯤꯗꯣ ꯀꯨꯝꯊꯔꯛꯑꯣ ꯊꯨꯅ ꯃꯪꯒꯦ ꯄꯥꯝꯕꯤꯁꯤꯕꯨ ꯅꯣꯏꯅ ꯃꯥꯒꯤ ꯑꯎꯟ ꯄꯥꯝꯕꯤꯔꯣ ꯁꯤꯕꯨ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯩꯗꯤ ꯁꯨꯛꯀꯨꯝ ꯍꯦꯛ ꯀꯨꯝꯊꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯃꯊꯛꯇꯨꯗ ꯀꯥꯔꯛꯄ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯆꯥꯁꯨ ꯎ ꯃꯊꯛ ꯑꯗꯨꯗ ꯂꯥꯝꯗꯨꯅ ꯍꯦꯛꯇ ꯀꯥꯈꯠꯂꯛꯏ ꯍꯦ ꯊꯣꯏꯆꯥ ꯍꯥꯏꯕ ꯀꯛꯆꯦꯡ ꯈꯨꯆꯥꯎꯕ ꯑꯇꯣꯞꯄ ꯃꯁꯥꯗ ꯄꯥꯏꯔꯒ ꯌꯦꯡꯒꯦꯁꯤ ꯌꯦꯡꯉꯨ ꯑꯩꯅ ꯂꯩꯔꯤꯕ ꯎ ꯃꯁꯥꯁꯤꯗꯗꯤꯅꯦ ꯑꯃꯨꯛ ꯀꯥꯟꯁꯤꯜꯂꯛꯀꯅꯨꯀꯣ ꯎꯁꯥꯁꯦ ꯌꯥꯝ ꯅꯧꯏ ꯐꯤꯕꯝ ꯑꯃ ꯇꯥꯗꯦꯕ ꯑꯗꯨꯒ ꯃꯀꯨꯝ ꯃꯊꯥ ꯁꯨꯕꯤ ꯑꯣꯛꯄꯤꯌꯦ ꯃꯥꯈꯩ ꯅꯪꯅ ꯑꯩꯕꯨ ꯊꯥ ꯁꯨꯕ ꯑꯣꯛꯄꯤ ꯃꯥꯜꯂꯤ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯆꯨꯝ ꯑꯀꯪꯕ ꯍꯦꯛ ꯃꯥꯟꯈꯩ ꯃꯤꯒꯁꯨ ꯑꯃꯨꯛ ꯅꯣꯛꯅꯔꯤ ꯅꯌꯨꯝꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯅꯪꯕꯨ ꯅꯁꯥꯒꯤ ꯅꯁꯛ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯤꯗꯨꯕꯣ ꯈꯣꯏꯗꯨꯝꯅ ꯉꯁꯤ ꯅꯪ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄ꯭ꯔꯕꯨ ꯎꯊꯛꯁꯤꯗꯤ ꯀꯧꯊꯔꯗꯤꯅꯦ ꯅꯕꯨ ꯑꯀꯪꯕꯗꯣ ꯃꯥꯏꯔꯦꯟ ꯀꯥꯏꯕꯗꯧꯅ ꯄꯣꯛ ꯂꯥꯎꯈꯩ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯣꯏꯅ ꯑꯩꯅ ꯎꯊꯛꯁꯤꯗꯒꯤ ꯀꯧꯊꯕ ꯇꯥꯔꯦꯗꯅ ꯍꯦꯍꯦ ꯇꯧꯔꯛꯀꯅꯨꯀꯣ ꯎꯁꯥꯁꯤ ꯇꯦꯛꯀꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯣꯏꯆꯥꯅ ꯎꯁꯥꯗꯨꯗ ꯍꯦꯛ ꯅꯦꯠꯄꯒ ꯎꯁꯥꯗꯨ ꯇꯦꯛꯂꯗꯨꯅ ꯃꯈꯥꯗ ꯑꯅꯤꯗꯨ ꯄꯨꯂꯞ ꯍꯦꯛ ꯇꯥꯔꯛꯏ ꯂꯥꯏꯕꯛ ꯐꯕꯟ ꯑꯅꯤꯗꯨ ꯁꯣꯛꯄꯃꯛꯇꯤ ꯍꯦꯛ ꯁꯣꯛꯍꯧꯗ꯭ꯔꯦ ꯈꯣꯏꯗꯨꯝꯅ ꯊꯣꯔꯥꯏ ꯃꯆꯥ ꯅꯪ ꯍꯥꯠꯂ ꯐꯗꯧꯅꯤ ꯅꯪ ꯍꯥꯠꯈꯤꯕ ꯑꯁ ꯑꯝꯇ ꯉꯥꯏꯈꯣ ꯑꯣꯟꯊꯣꯛꯅ ꯆꯅꯝꯅꯩ ꯎꯊꯛꯇꯒꯤ ꯇꯥꯔꯛꯏꯁꯤꯕꯨ ꯅꯊꯟꯗꯗꯧꯅ ꯑꯩꯁꯨ ꯎꯊꯛꯁꯤꯗꯒꯤ ꯇꯥꯃꯤꯟꯅꯔꯛꯏꯁꯤꯅꯤ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯐꯝꯈꯤꯒꯦ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯏꯕ ꯐꯩꯖꯥꯎꯅ ꯈꯣꯏꯗꯣꯝ ꯃꯁꯤꯒꯤ ꯑꯣꯛꯄꯤ ꯃꯥꯟꯕꯁꯦ ꯍꯥꯠꯇꯤꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯐꯤꯕꯝꯁꯤꯒ ꯅꯤꯡꯊꯤꯕꯤ ꯂꯨꯝꯕꯒꯁꯨ ꯂꯥꯛꯏꯅꯤ ꯑꯩꯗꯤ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯈꯣꯏꯗꯨꯝꯅ ꯍꯩ ꯐꯩꯖꯥꯎ ꯍꯥꯏꯕ ꯍꯅꯨꯕꯥ ꯅꯥꯄꯤ ꯐꯣꯏꯗꯧꯗꯣ ꯆꯨꯝꯅ ꯐꯣꯏꯌꯨ ꯅꯣꯛꯏꯅꯦꯅ ꯅꯌꯥ ꯑꯆꯧꯕꯗꯨꯒ ꯍꯤꯡꯖꯥ ꯌꯩꯇꯝꯃꯦ ꯃꯥꯟꯈꯩ ꯁꯛꯇꯥꯁꯤꯒ ꯐꯩꯖꯥꯎꯅ ꯀꯔꯤ ꯑꯩ ꯁꯤꯕꯨ ꯅꯣꯏ ꯅꯄꯥꯅ ꯁꯦꯜ ꯄꯤꯔꯒ ꯅꯥꯄꯤ ꯐꯣꯏꯅꯕ ꯅꯦꯛꯂꯤꯕꯩ ꯈꯜꯂꯨꯔꯕꯣ ꯂꯤꯖꯔꯕꯁꯨ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤꯁꯦ ꯇꯨꯃꯤꯟꯅ ꯐꯝꯕ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯂꯝꯄꯥꯛꯇ ꯍꯧꯔꯤꯕ ꯅꯥꯄꯤꯁꯦ ꯁꯨꯝ ꯐꯣꯏ ꯁꯥꯟꯅꯕꯩ ꯋꯥꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯗꯤ ꯅꯥꯄꯤꯒ ꯑꯝꯇ ꯐꯣꯏꯔꯣꯏꯗ ꯍꯩ ꯈꯣꯏꯗꯨꯝꯅ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯄꯥꯈꯪ ꯑꯔꯤꯕ ꯆꯤꯔꯥꯏ ꯇꯥꯡꯉꯩꯁꯤꯗꯤ ꯃꯥꯏ ꯇꯥꯕꯗ ꯅꯀꯣꯛ ꯆꯤꯛꯄꯁꯤꯗꯤ ꯐꯩꯖꯥꯎ ꯁꯥꯎꯅ ꯍꯩ ꯈꯣꯏꯗꯨꯝ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯇꯥꯔꯝꯃꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯑꯩ ꯂꯣꯏꯅ ꯇꯥꯍꯧ ꯑꯃꯨꯛꯇꯒ ꯍꯜꯂꯒ ꯍꯥꯏꯔꯧꯅꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯔꯤ ꯑꯩꯕꯨ ꯃꯥꯏ ꯇꯥꯕꯗ ꯀꯣꯛ ꯆꯤꯛꯂꯝꯅꯤ ꯀꯥꯏꯗꯅ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯅꯪ ꯈꯪꯕꯤꯔꯣꯅꯦ ꯅꯪ ꯂꯣꯏꯅ ꯅꯪ ꯂꯣꯏꯅ ꯈꯪꯕꯤꯔꯣ ꯈꯣꯏꯃꯨꯅ ꯍꯥꯏꯒꯨꯝꯗꯅ ꯇꯥꯐꯩꯖꯥꯎ ꯅꯪ ꯃꯥꯏ ꯇꯥꯕꯗ ꯁꯣꯏꯗꯅ ꯅꯀꯣꯛꯇꯣ ꯆꯤꯛꯂꯝꯒꯅꯤ ꯀꯣꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯁꯝꯍꯧꯗ꯭ꯔꯕꯅꯤꯅ ꯃꯥꯏ ꯑꯣꯜꯂꯦꯕ ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯠꯈꯤꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯐꯩ ꯈꯪꯅꯤꯡꯅ ꯑꯗꯨꯕꯨꯗꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯁꯦ ꯅꯤꯡꯊꯤꯕꯤꯗ ꯏꯟꯗꯣꯝꯆꯥ ꯀꯧꯍꯟꯒꯦꯕ ꯃꯗꯨꯗ ꯈꯪꯗꯧꯅꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯩꯁꯨ ꯇꯧꯕ ꯉꯝꯃꯦ ꯁꯤ ꯅꯣꯏ
ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯝꯂꯤ ꯃꯝꯂꯤꯁꯨ ꯇꯧꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯎꯖꯈ꯭ꯔꯕꯣꯏ ꯅꯤꯡꯊꯤꯕꯤ ꯃꯉꯣꯟꯗ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯁꯦꯡꯂꯧ ꯁꯛꯇꯝ ꯎꯗ꯭ꯔꯕꯗꯤ ꯃꯌꯨꯝ ꯐꯥꯎꯕ ꯍꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗ ꯂꯝꯄꯥꯛ ꯃꯇꯣꯟ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯐꯝꯗꯨꯅ ꯂꯩꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯁꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯐꯤꯉꯧ ꯁꯦꯠꯄ ꯃꯤꯑꯣꯏ ꯈꯔ ꯀꯨꯝꯊꯔꯛꯏ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯨꯄꯤ ꯈꯔꯁꯨ ꯌꯥꯎꯔꯤ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯦ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯉꯥꯏꯖꯔꯤꯕ ꯅꯤꯡꯊꯤꯕꯤ ꯑꯗꯨ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈꯤꯗꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯣꯏꯗꯨꯝꯗꯤ ꯅꯤꯡꯊꯤꯕꯤꯅ ꯑꯗꯨꯝꯅ ꯃꯧ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯪꯈꯤꯕꯗꯨ ꯎꯔꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯑꯣ ꯅꯤꯡꯊꯤꯕꯤ ꯅꯪꯗꯤ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯗꯨꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯠꯂꯕꯀꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄꯁꯦ ꯅꯪꯅꯗꯤ ꯈꯪꯕꯤꯔꯝꯗ꯭ꯔꯕ ꯑꯣ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯩ ꯆꯥꯏꯗꯀꯣ ꯈꯣꯏꯗꯨꯝ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯈꯤꯗ꯭ꯔꯕꯁꯨ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯁꯤꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤꯀꯣ ꯏꯇꯥꯎ ꯃꯪꯒꯦ ꯑꯩꯅ ꯀꯞꯄꯤꯁꯦ ꯅꯪꯗꯤ ꯅꯔꯣꯜ ꯊꯣꯛꯇꯕꯅꯤꯅ ꯑꯩꯕꯨ ꯊꯦꯝꯕꯤꯔꯛꯇ꯭ꯔꯦꯀꯣ ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯀꯣꯟꯗꯨꯅ ꯑꯃꯨꯛꯇ ꯄꯦꯟꯅ ꯀꯞꯆꯒꯦ ꯏꯇꯥꯎ ꯃꯪꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯗꯨꯝ ꯃꯪꯒꯦ ꯄꯥꯝꯕꯤꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯟꯅ ꯀꯞꯂꯤ ꯐꯩꯖꯥꯎꯅ ꯑꯃꯨꯛ ꯑꯣ ꯅꯤꯡꯊꯤꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯀꯜꯂꯤꯗꯀꯣ ꯅꯪꯒꯤ ꯏꯄꯥ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯖꯒꯦ ꯈꯟꯅ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗ ꯂꯩꯔꯤꯕꯁꯦ ꯀꯔꯤꯁꯨ ꯈꯪꯕꯤꯗ꯭ꯔꯕꯀꯣ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟ ꯂꯩꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯀꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯆꯥꯅ ꯊꯣꯏꯆꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯊꯨꯒꯥꯏꯕꯒꯨꯝ ꯀꯥꯏꯔꯦꯗꯣ ꯑꯣ ꯃꯄꯥꯕ ꯑꯩꯒꯤ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯅꯃꯧ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯅꯤꯡꯊꯤꯕꯤ ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦꯀꯣ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕꯁꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯡꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥꯕ ꯈꯥꯡꯂꯤꯕꯁꯦ ꯅꯨꯡꯁꯤꯔꯕ ꯀꯥꯡꯁꯥ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯂꯕꯨꯛꯇꯣ ꯄꯦꯟꯅ ꯑꯩꯒꯤ ꯏꯁꯦ ꯊꯛꯎꯔꯣ ꯆꯥꯎꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯅꯤꯡꯊꯤꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩ ꯀꯥꯡꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯌꯦ ꯅꯤꯡꯊꯤꯕꯤꯅ ꯂꯝꯂꯥꯟꯕ ꯑꯃꯗ ꯆꯦꯟꯈꯤꯕꯗ ꯅꯤꯡꯊꯤꯕꯤꯕꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯀꯌꯥꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯅꯔꯝꯃꯤ ꯅꯤꯡꯊꯤꯕꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯅꯣꯡꯃꯇꯁꯨ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯔꯨꯕ ꯅꯠꯇꯦ ꯅꯨꯡꯁꯤꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯔꯕꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯤꯡꯊꯤꯕꯤꯅ ꯆꯦꯜꯂꯨꯔꯤꯕ ꯇꯣꯝꯄꯣꯛꯇꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯐꯥꯎꯕ ꯆꯥꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯄ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯁꯥꯟꯇꯤꯅ ꯑꯩꯈꯣꯏ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯏꯌꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯌꯥꯝꯅꯁꯨ ꯐꯩ ꯃꯌꯨꯝ ꯑꯗꯨꯗ ꯋꯥꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯊꯝꯂꯁꯤꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯅꯤꯡꯊꯤꯕꯤ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯁꯅꯥꯍꯜꯅ ꯃꯃꯥ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯌꯥꯅꯤꯡꯗꯦꯀꯣ ꯏꯆꯥꯁꯤ ꯅꯤꯡꯉꯣꯜꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯖꯔꯁꯅꯨ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕ ꯃꯗꯨꯒꯤ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯗꯦꯀꯣ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯒ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯒꯗꯕ ꯏꯌꯥꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯡꯊꯤꯕꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯏꯌꯥ ꯇꯣꯝꯄꯣꯛ ꯑꯁꯤꯅ ꯂꯥꯏꯔꯖꯔꯕꯁꯨ ꯌꯥꯝꯅ ꯐꯕ ꯊꯃꯣꯏ ꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯁꯤꯅꯤ ꯑꯗꯨꯒꯤꯗꯤ ꯃꯈꯣꯏ ꯃꯄꯥ ꯏꯌꯥ ꯇꯣꯝꯄꯣꯛꯁꯦ ꯐꯈ꯭ꯔꯦ ꯅꯣꯡꯃꯇ ꯃꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯃꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯕꯁꯦ ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯇꯅꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯔꯟ ꯏꯊꯨꯝ ꯄꯨꯝꯕ ꯏꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯒꯤꯅꯤ ꯏꯌꯥꯗꯨꯅꯕꯨ ꯐꯔꯕꯗꯤ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯃꯨꯗꯦꯅꯦ ꯃꯃꯥ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯈꯤꯕꯗ ꯑꯃꯠꯇ ꯄꯨꯕ ꯌꯥꯕ ꯅꯠꯇꯦ ꯂꯨꯍꯣꯡꯕꯁꯤꯁꯨ ꯑꯩꯅ ꯁꯦꯜ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯆꯥꯎꯅ ꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯆꯥ ꯅꯤꯡꯉꯣꯜꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯝꯕꯒꯤ ꯋꯥꯐꯝꯗꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯑꯗꯣ ꯁꯨꯡꯉꯝ ꯉꯝꯂꯣꯏꯀꯣ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀꯤ ꯃꯒꯨꯜꯁꯨ ꯁꯅꯥꯍꯜꯅ ꯃꯨꯟꯅ ꯈꯪꯕꯅ ꯌꯨꯝ ꯃꯆꯥ ꯁꯥꯕꯤꯗꯨꯅ ꯅꯤꯡꯊꯤꯕꯤꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯅꯤꯡꯊꯤꯕꯤ ꯉꯁꯤꯗꯤ
ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯗꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯥꯏꯕꯗꯣ ꯌꯧꯔꯦꯀꯣ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯣꯏꯗꯅ ꯌꯧꯒꯅꯤ ꯍꯥꯏꯗꯅ ꯇꯥ ꯇꯣꯝꯄꯣꯛꯅ ꯌꯥꯝ ꯊꯥꯖꯈꯤꯗꯕꯗꯣ ꯑꯩ ꯀꯃꯥꯏꯅ ꯊꯥꯖꯗꯧꯔꯤꯒꯦ ꯅꯪꯕꯨ ꯂꯨꯝꯕ ꯂꯥꯛꯂꯤꯕ ꯄꯥꯈꯪ ꯃꯌꯥꯝꯗꯨꯗꯕꯣ ꯃꯁꯤꯡꯕꯨ ꯊꯤꯕ ꯋꯥꯅꯤꯅꯦ ꯀꯅꯥꯒꯤ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯑꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯇꯩ ꯍꯅꯨꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯕꯗ ꯄꯠ ꯇꯠꯄ ꯑꯩꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯕꯗ ꯄꯠ ꯇꯠꯄ ꯅꯪꯅ ꯑꯩ ꯐꯪꯖꯔꯦꯗꯅ ꯑꯗꯨꯁꯨ ꯅꯪꯅ ꯍꯥꯟꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯒ ꯑꯩꯁꯨ ꯇꯥ ꯇꯣꯝꯄꯣꯛꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗꯣ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ ꯑꯗ ꯑꯣꯏꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯕ ꯑꯗꯅ ꯏꯀꯥꯏ ꯑꯩꯁꯨ ꯐꯣꯡꯗꯣꯛꯆꯍꯧꯕꯅ ꯐꯔꯅꯤ ꯈꯜꯂꯒ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯂꯕꯅꯤ ꯑꯗ ꯇꯥ ꯇꯣꯝꯄꯣꯛ ꯅꯣꯏꯒꯤ ꯌꯨꯝ ꯑꯁꯤꯅ ꯈꯨꯟꯗꯣꯜ ꯑꯁꯤꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯇꯥꯔꯝꯗ꯭ꯔꯕꯗꯤ ꯈꯔ ꯐꯒꯗꯕꯅꯤ ꯇꯣꯝꯄꯣꯛ ꯅꯤꯡꯊꯤꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯌꯨꯝ ꯑꯁꯤꯅ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕꯁꯦ ꯅꯪꯕꯨ ꯀꯤꯕ꯭ꯔꯣ ꯅꯤꯡꯊꯤꯕꯤ ꯑꯩꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯀꯤꯕꯒꯤ ꯅꯠꯇꯦꯗ ꯇꯥ ꯇꯣꯝꯄꯣꯛ ꯌꯨꯝ ꯀꯨꯡꯅ ꯇꯥꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯇꯥ ꯇꯣꯝꯄꯣꯛꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯕ ꯀꯥꯟꯗ ꯌꯨꯝꯊꯪꯅꯕꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯌꯥꯏꯗꯅ ꯇꯣꯝꯄꯣꯛ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯊꯤꯕꯤ ꯑꯩꯁꯨ ꯈꯪꯏ ꯌꯨꯝ ꯑꯁꯤꯅ ꯈꯨꯟꯗꯣꯟ ꯑꯁꯤꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯇꯥꯕꯁꯦ ꯃꯤꯔꯣꯜꯁꯨ ꯂꯩꯇꯕꯅꯤꯅ ꯅꯪ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯕ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯈꯤꯁꯤ ꯑꯩꯁꯨ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯈꯨꯔꯥ ꯇꯣꯝꯕꯗ ꯊꯝꯈꯤꯕ ꯌꯨꯝꯐꯝ ꯑꯗꯣ ꯍꯟꯗꯣꯛꯅꯕ ꯇꯧꯒꯦ ꯃꯗꯨ ꯍꯟꯗꯣꯛꯂꯕꯗꯤ ꯅꯪꯁꯨ ꯇꯔꯛ ꯑꯁꯨꯝꯅ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯧ ꯃꯆꯥ ꯅꯪꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯩꯕꯨ ꯃꯧ ꯃꯆꯥ ꯀꯥꯏꯅ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯁꯥꯟꯇꯤ ꯑꯃꯗꯤ ꯁꯅꯥꯍꯜꯅ ꯅꯨꯡꯁꯤꯅ ꯃꯁꯨꯅꯨꯄꯤ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯍꯥꯏꯅꯁꯨ ꯊꯣꯟꯕꯤꯔꯝꯃꯤ ꯁꯅꯥꯍꯜꯅ ꯍꯩ ꯇꯣꯝꯄꯣꯛ ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯤꯁꯨ ꯂꯩꯔꯕꯅꯤꯅ ꯍꯥꯟꯅꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯁꯤꯅꯗꯤ ꯁꯨꯝ ꯑꯣꯏꯕ ꯌꯥꯔꯣꯏ ꯀꯝꯗꯧꯁꯦꯕ ꯕꯥꯕꯥ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗ ꯃꯤꯔꯣꯟꯁꯨ ꯂꯩꯇꯕꯒ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯌꯨꯝꯁꯤ ꯊꯝꯂꯝꯗꯨꯅ ꯍꯦꯛ ꯆꯠꯄꯗꯣ ꯑꯩꯁꯨ ꯈꯟꯖꯥꯟꯅꯗꯨꯅ ꯁꯨꯝ ꯂꯩꯔꯦ ꯁꯅꯥꯍꯜꯅ ꯇꯣꯝꯄꯣꯛ ꯁꯦꯜ ꯍꯥꯏꯕꯁꯤꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗ ꯑꯉꯝꯕ ꯊꯕꯛ ꯁꯨꯗꯨꯅ ꯇꯥꯟꯁꯤꯟꯍꯧꯒꯗꯧꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤꯔꯣꯜ ꯂꯩꯇꯦ ꯍꯥꯏꯅ ꯅꯪꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ ꯅꯃꯥꯒꯩꯒ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯏꯄꯥꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯪꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯆꯠꯅꯕ ꯇꯧ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯃꯥꯒꯩꯒ ꯃꯇꯝ ꯈꯔ ꯏꯁꯨ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯁꯨ ꯂꯩꯕ ꯇꯥꯔꯦꯗꯅ ꯍꯣꯏ ꯕꯥꯕꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ ꯌꯨꯝ ꯌꯧꯔꯒ ꯅꯃꯥꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯒꯦ ꯅꯪꯁꯨ ꯂꯪꯐꯩ ꯆꯠꯃꯤꯟꯅꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯇꯧꯔꯣ ꯍꯣꯏ ꯕꯥꯕꯥ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯤꯗ ꯃꯣꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯅꯤꯡꯊꯤꯕꯤ ꯏꯁꯨꯁꯤ ꯇꯨꯝꯈ꯭ꯔꯦꯅꯦ ꯁꯦꯁꯦ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯁꯨꯝꯕꯤꯔꯨꯔꯣ ꯀꯌꯥ ꯅꯨꯡꯁꯤꯔꯤꯕꯅ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯤꯁꯦ ꯁꯣꯝꯗ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯆꯣꯞꯄ ꯄꯥꯈꯪ ꯑꯔꯤꯕ ꯂꯥꯛꯄꯗꯣ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯂꯧꯕꯨꯛ ꯃꯆꯤ ꯑꯃꯗ ꯌꯨ ꯊꯛꯃꯤꯟꯅꯔꯤ ꯂꯥꯛꯄꯅ ꯂꯨꯈꯣꯏ ꯑꯁꯤꯗ ꯃꯩꯉꯥꯟ ꯑꯃ ꯎꯔꯤꯕ ꯌꯨꯝꯁꯦ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯂꯝꯖꯥ ꯁꯔꯥꯗꯨꯒꯤ ꯌꯨꯝꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯉꯝꯕ ꯁꯦꯜ ꯊꯨꯝ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯑꯉꯝꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇ ꯐꯪꯗꯦ ꯑꯗꯨꯒ ꯂꯥꯏꯔꯕ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇꯕ ꯂꯝꯖꯥ ꯁꯔꯥꯁꯤꯅ ꯅꯨꯄꯤ ꯐꯖꯈ꯭ꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯔꯤꯕꯁꯦ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯤꯅꯤ ꯌꯦꯡꯉꯨ ꯊꯣꯝꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯉꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯅꯤꯡꯊꯤꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯇꯁꯦꯡꯅ ꯐꯖꯩꯕꯨ ꯑꯩꯗꯤ ꯃꯧ ꯑꯣꯏꯔꯕꯁꯨ ꯃꯁꯥꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯂꯧꯔꯁꯤꯔꯕꯨ ꯈꯜꯂꯤ ꯃꯥꯒꯤ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯖꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯂꯥꯛꯄꯅ ꯊꯣꯝꯕ ꯏꯕꯣ ꯄꯥꯈꯪꯉꯩꯐꯥꯎ ꯅꯨꯄꯤ ꯊꯤꯒꯦ ꯈꯟꯗꯦ ꯀꯩꯗꯧꯔꯨꯅꯤ ꯅꯨꯄꯤ ꯊꯤꯔꯒ ꯀꯣꯛ ꯁꯥꯔꯨꯗꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕꯒꯤꯗꯤ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯊꯦꯝꯕ ꯌꯥꯕ ꯃꯧꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯅꯨꯄꯤ ꯐꯖꯕꯤ ꯑꯃꯇ ꯎꯕ ꯌꯥꯗꯦ ꯅꯇꯨ ꯑꯣꯏꯗꯧꯒꯦ ꯊꯣꯝꯕꯅ ꯅꯨꯄꯤ ꯊꯤꯗꯕ ꯅꯪꯅꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯂꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯩꯒꯤ ꯅꯨꯄꯤꯅꯒ ꯏꯅꯥꯛꯇ ꯂꯩꯔꯒ ꯇꯧꯕ ꯁꯦꯕꯥꯁꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯅꯨꯄꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯂꯨꯈꯣꯏꯅ
Erai tau thomba akhoi sibu karim tu udabadawna haiba yaina pangai aina rusida nangi nupi moibung manbi nongthi nongwang makhudingi imungda leibada udabagi maidam pairaga thinabi dubu phajai kaina haibadudi khak yaroida madudi nungai kidre lukhoi yumda leiba nupi dudi ima pamna thiba moigi mamongni aigi nupi nati adunani hauzik phawba isa yaujubasi aigi nupi di kaithel manakta yum ingkolga leiraga ayingbi kaubi fajakrabim leiribudubu nangbu kaurabro hoine aidi ikaubu kawe lai sagwal manbim su leiriko karamba nupigino nangna ipan kuijren haikibudubo kanagi oini aigi nupi ayingbiga aigagi isaniduna yumgidudi masak paw yengning monate ima pabu leibagi sumle helabani nakhoi ima pabu leitrabasu nangi nupi moibungdudi nangnaga pak hek tanthokpa ngamgudau nupi nate mamingdusu phanamu sanan tholini ibi aibi gaidina lakpana oyare nakhoi ni ki warido pakhangai musu yauri kanade adugi saruk kana kanagi irang pabi mongna leirige hairo ai kok thadagi lukhoina as aidi ikoi ngambase liba hemandana pakhang ni kaise hek kauri ngasi mi masa nang aigi masingdu laktana yu hairi belikli sinane namaido kaina bek surakani se lukhoina sorry angamba aigi maise kayan baga yaba nate aigi nupina nusi ni ingjariba aigi phajakraba saktamni asumna matam khragi matung tongpoksu langpai satuna siltan bhaurami tongpokna langpai satkibaga sanahaga santigana tongpokki yumda laktuna leibirami tongpokna kana sunongduna siltan badagi chahi mangagi matungda ngayoknaba pukri masa masu leiba ngamjarami nongmadi ningthibina masanupi lingjel thoibibu puduna kaithelda chatluraga halakpagi lambida thombana ningthibi kaithelda chaluribro hoi ta thomba lakpasu ningthibigi manakta sangsinduna ningthibina pamliba masanupi dugi mamaida siktuna ningthibida hainada mi yengama yengduna mama phajabanina masanupi sisu kayada phajarini yego sumaina isa phajaba pini hairadi aishunana nupi phajabam thiramba yari poni natro thomba thombana ningthibi nangbu tompok haiba nupa du leiraga kadudorige madugi saruk aigi nupi ahum subi oiroduna sanana yomlaga thambigi ha atombi oiba talle haragana aigi taw lakbagi nupi oiro ma oirabasu kaisu kaide natroi taw lakba kaide ningthibi nabu yarabadi ngasi ma ekta chakrasi harasu aigidi akaiba karimta leite kaino ningthibi sauning beheman kibana lakbagi mamaita khupana thare aduga sound haire aise iwai puroibagi marum thupne hinglibi nupi amani muwama puroiba leirabi nupi amada kari wai wata sizinagani karamba mi yengengani haiba khangdribado madu khangnabani thariba aigi kupak ase ngasidagi khangzilo aduga ta thomba nangsuni ta thombagi loinabi isi atuda nakhoina ngasi aingonda tawriba sigum tawrabadi nakhoi yengnu leiba ngamgadra nakhoi nupi singda achuma mit yengli makhai nakhoigi nupi desu miyamna kina hangoin yengnagani nakhoina mit yeng chumdana yenglabadi nakhoigi nupi desu kanagumbana hangoi tu acha mit yenglakani habase masi kaudaba fai asi airamduna ningthibi khongleituna mayum tamna laklami lingjel thoibina ima hausikido kanano aidi moiki isabu kibrane angawbani moidebu karigi sana kidoino horen yum yoraka bab daidok sikoima asumna nongnini matung tongpoksu aroibo oina amuktang langphaida satnaba haina tawri ningthibina ta tongpo handakti pangkoi koibirakanu ko pamasu masangamdabanina aisu yumse thadoktuna ipamda kuina leibadu talle kuirakadaba nateda mamangda ikoina surama thabak oibagi ikoina loisinbiu haibagi tawbani lingjel thoibina baba aigi ngamok mayamsu aduga phirol phajaba adugana ita laidi masak phajaba su leiro ko tompok masabu pamkhatuna babana isagi ita laidi su ngamok su phirol phajaba su mayam leirkani ningai tawdebi namaga phajaleram ko aidi imada ningai tawroi baba aidi maramoi ko isadi maramok pini
Ngasidi ta Tongpoksu langpai sakadabnina ima isa yumda hayeng oina challage samji khainaba thoklani nungaite namana sada yum asida leubu nungairoida aiga puna thokrasi ima pabugi manak phauba ai thilamage nungaite ngasigi hingsimadi ima isa yum asida leirage hayeng ayo anganbada ipamna challage ta Tongpokna halakpada ipamda oina sangbiro aduga punna yum asida halakminarase Paridudi, ngasidi namana sa ningtin leho. Ngalingida thong naw sikalo siluko kawgono. Tongpok, masano pida mon sinduna. Pabagi thoibi, pabong salukiki, ningay tarungan ko. Hoy paba, asam na Tongpok na sakribado ningtibi na masano pibu pamduna mongmono ni yeng sa hauri. Lingzilo thoibi na. Baba, ay nahaibado kaong ni ko. Tongpoksu kauroi haina masanupida makut hairamduna magi satpham thokpa satkirami somdana Tongpok amadi ningthibigi asengba tanja ngaido leiriba lakpa amadi thomba Tongpokna langphoi saikhraiba khanglabada thinthaba tawda Tongpokki yumda ahinga thengbadu laklami yumdongpoka oibana kanasu khangloi taroi haibagum masada akiba karisu phauda yumgi maning thongadu phakaiduna lakpa amadi thomba Tongpokki yumda sanglaklami Kariguma makhola mahawna takibaduda tumlaga leirambi ningthibi khangbai kariboi tawduna mikap thoklaklami ningthibi na mikap hek thoklakpaga lakpa mari thomba ningthibi na leiriba kadu tamna khunglei thuna sangsilei lakpa usitana noklaga ngasidi nangi na puroibado ekhoi ani na oiba tare kanana nangbu ekhoi gi khutagi kanba ngamuni ningthibi pakhatna piklibi masabu pamkhatuna khunglei thuna chenkhinaba haina tawi Thombana ningthibigi masamdu singduna karigi singki gaina tawribno nahandi thongna yam phakibadai iwai puroibagi marum tumna hingli gaina nakhau pong naikibna natro ngasidi kirabo senki gaina tawribadi nangina puroibaduna nangbu kanba ngamri yengba taridana hasiaraga Thombana ningthibibu lakpagi makhong tamna laktana insili ningthibi makhut ani dolona duna kaplaga haizare Talakpa, nang adumay na tawgan, ay mo nang salbang niya ay nagkambiyo. Ay mo nung natawbigan no, isa yung walay na pi. Yung nagsangay o labi no, piya ba na isi, adum natawbigan no. Asok pasak siya bindang bu, ay isang niya ay nagkanba di. Lakpay di, sukaw nga mo'y. Nang dinong mo to oy rabaso, ay kinipiyoy ka daban eh. Thombasu ningthibigi manakta sangsilagtuna usittana thongna yamna phabi kayamomni nangti karigi pangda bai koibu kiribano ngasi dinangbo sarak tambi sanagi khana janglaklibani kanana ngambagi yengnaba tare nangsu nangi leisabi pangal puthoklo si nangi pangal puthoklo karigi kaplibano adumna tawringai duda tumdu leirambi lingjal thoibidu kana kaplaktuna Ima, moisi kanano, ay kiye ima. Ningthibi, masagi manakta sensinge haina tawi adubu lakpana ningthibi bu phaduna thammi ningthibi kaplaga Talakpa, ay mapagat se, ay matano. Ay isagi manakta chatke, ay mumta tanong piyo se. Thombana lingjal thoibi bu phuduna sauna kakuna, karigumba kaplaba nangsu namasu punna hatkani Ningthibi na Tathomba, ay gichabu, adum na pumikano. Angang na dumna tawagano tathomba. Lingjal thoibi kibana masadu thak nikpa makai mapi sinthaduna tumin tasinduna mamabu yengnu leiri. Ningthibisu masabu kauduna kapsai matawdu uraga lakpa madi thomba thangmai pena nokli. Asuk tamthina miba otpa haunabra ngami haiduna ngahaki aningba pamba duna karisu khanthada pangal solabi mabu Piklibi masa adogi mamangmagtada nupi oibigi ikai kumnaba pumba manghanbiri ningthibi phana warabasu mama ma oirubuna kina tumin tasinduna phamliba masagi manaktamna sensinduna masabu konduna kapchai imagi thoibi chi isana karigi kiribano isagi ma leiribasidi adubu khanghaude ningthibigi ngaksam aduda phi amana kada laksilaklammi ningthibi masada wana ngak ona thoina khanglamlaga magi aroyo mikup haibadu oikirami
ꯅꯤꯡꯊꯤꯕꯤꯕꯨ ꯍꯥꯠꯂꯕꯒꯤ ꯃꯇꯨꯡꯗ ꯄꯤꯛꯂꯤꯕ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯕꯨꯁꯨ ꯃꯣꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯠꯂꯝꯃꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯟꯗꯨꯅ ꯊꯝꯂꯝꯂꯒ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯂꯥꯛꯄ ꯑꯃꯗꯤ ꯊꯣꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅ ꯃꯆꯥꯒ ꯂꯩꯖꯔꯝꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨ ꯉꯁꯤꯗꯤ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯥꯅ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯛꯄ ꯑꯃꯗꯤ ꯊꯣꯝꯕꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥꯅꯗꯤ ꯈꯪꯂꯨꯒꯅꯤ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯈ꯭ꯔꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯦꯡꯊꯥ ꯅꯋꯣꯏꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯥꯛꯄ ꯌꯨ ꯇꯞ ꯇꯥ ꯃꯈꯩ ꯉꯥꯎꯔꯒ ꯇꯨꯝꯂꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯅ "ꯏꯃꯥ, ꯏꯃꯥ, ꯑꯩ ꯇꯥꯟꯅꯔꯛꯑꯣ." "ꯌꯥ, ꯏꯃꯥꯗꯤ ꯏꯆꯥ ꯐꯥꯔꯦ." "ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯦꯟꯒꯦ, ꯅꯪ ꯇꯥꯟꯅꯔꯛꯎꯀꯣ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯍꯔꯥꯎꯅ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯀꯥꯗꯨ ꯅꯤꯜꯂꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯂꯥꯛꯄ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯛꯏ꯫ ꯂꯥꯛꯄ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒꯅ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯒ ꯄꯥꯈꯠꯇꯨꯅ ꯃꯃꯤꯠꯇꯨ ꯅꯣꯏꯗꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯥꯛꯄ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯅꯤꯡꯊꯤꯕꯤ ꯃꯁꯥꯕꯨ ꯄꯝꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯄ ꯄꯥꯈꯠꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯇꯥꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯅ ꯐꯃꯨꯡꯗꯒꯤ ꯇꯥꯈꯤꯕꯗꯨꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯑꯁꯨꯝ ꯅꯣꯛꯅ ꯅꯣꯛꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯑꯣꯜꯂꯛꯇꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯐꯝ ꯑꯃꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯂꯥꯛꯄ ꯀꯤꯅ "ꯅꯤꯡꯊꯤꯕꯤ, ꯑꯩ ꯌꯥꯝ ꯂꯥꯛꯇ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯀꯛꯄꯤꯌꯨ, ꯑꯩ ꯌꯥꯝ ꯂꯥꯛꯇ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ." ꯅꯤꯡꯊꯤꯕꯤꯒꯤ ꯊꯋꯥꯏꯗꯨꯅ ꯁꯥꯎꯅ "ꯇꯨꯃꯤꯟ ꯂꯩꯌꯣ, ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯏꯆꯥꯗ ꯇꯥꯍꯟꯒꯅꯨ, ꯍꯥꯠꯀꯅꯤ, ꯑꯩꯅ ꯅꯈꯣꯏꯕꯨ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯀꯅꯤ꯫ ꯅꯈꯣꯏꯅ ꯏꯃꯥ ꯏꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯅ ꯑꯍꯤꯡ ꯑꯗꯨꯗ ꯍꯥꯠꯄꯤꯈꯤꯕꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ, ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ." ꯅꯤꯡꯊꯤꯕꯤꯅ ꯑꯀꯤꯕ ꯐꯪꯅ ꯅꯣꯛꯇꯨꯅ ꯃꯇꯣꯝꯇ ꯃꯈꯧꯔꯤ ꯑꯗꯨ ꯄꯥꯏꯁꯤꯟꯖꯩ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯥꯛꯄ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯉꯥꯏꯍꯥꯛ ꯑꯣꯜꯂꯝꯂꯒ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯂꯥꯛꯄꯅ ꯊꯋꯥꯏ ꯃꯥꯡꯂꯕꯗ ꯅꯤꯡꯊꯤꯕꯤ ꯃꯥꯅ ꯃꯆꯥꯕꯨ ꯃꯈꯣꯏꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯑꯣꯜꯂꯛꯇꯨꯅ ꯍꯔꯥꯎꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯅꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯅꯁꯨ ꯃꯤꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯑꯃꯗꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯂꯥꯛꯄꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕ ꯑꯣꯏꯕꯅ ꯃꯥ ꯁꯤꯔꯦ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅ ꯊꯣꯝꯕꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯊꯦꯝꯕ ꯌꯥꯗꯕ ꯃꯈꯩ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯂꯛꯂꯝꯃꯤ꯫ "ꯑꯌꯤꯡꯕꯤ, ꯅꯪꯕꯨ ꯑꯉꯥꯡꯗꯣ ꯐꯖꯅ ꯊꯦꯝꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯈꯤꯃꯤ, ꯑꯉꯥꯡꯗꯣ ꯀꯞꯍꯜꯂꯛꯀꯅꯨ, ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕ." "ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯊꯦꯝꯂꯤꯕꯁꯤꯅꯤ, ꯊꯦꯝꯂꯒ ꯑꯁꯨꯝ ꯀꯞꯄ ꯍꯦꯟꯖꯜꯂꯛꯂꯤꯕꯁꯤꯅꯤ." ꯑꯌꯤꯡꯕꯤꯗꯣ ꯑꯁꯨꯝ ꯑꯉꯥꯡ ꯊꯦꯝꯂꯝꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯑꯉꯥꯡ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯑꯌꯤꯡꯕꯤꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯊꯣꯝꯕꯅ ꯍꯧꯒꯠꯂꯛꯄꯒ ꯑꯌꯤꯡꯕꯤꯅ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯃꯣꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯊꯣꯝꯕ ꯉꯛꯅ "ꯑꯌꯤꯡꯕꯤ, ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯕꯗꯨꯕꯣ?" ꯑꯌꯤꯡꯕꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯊꯣꯝꯕꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯛꯏ꯫ ꯊꯣꯝꯕꯁꯨ ꯁꯥꯎꯅ ꯑꯌꯤꯡꯕꯤꯕꯨ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯗꯨ ꯈꯪꯍꯧꯗꯅ ꯅꯤꯡꯊꯤꯕꯤꯒꯤ ꯁꯛꯐꯝꯗ ꯑꯣꯟꯈꯤꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯄꯥꯈꯠꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯑꯉꯥꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯕꯗꯒꯤ ꯃꯀꯣꯛꯇꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤ ꯀꯞꯄ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯃꯔꯛꯇ ꯊꯣꯝꯕ ꯑꯃꯗꯤ ꯂꯥꯛꯄ ꯁꯤꯈꯤꯕ ꯑꯁꯤꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯀꯤꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯔꯝꯗꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯇꯨꯅ ꯅꯤꯡꯊꯤꯕꯤꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯉꯥꯡꯒ ꯅꯤꯡꯊꯤꯕꯤꯒꯗꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯦ?" ꯁꯥꯟꯇꯤ ꯉꯛꯅ "ꯍꯩꯃꯥ ꯇꯣꯝꯄꯣꯛ, ꯏꯁꯨꯒ ꯏꯆꯥꯅꯨꯄꯤꯒꯕꯨ ꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯈꯤꯕꯔꯣ? ꯃꯈꯣꯏꯗꯤ ꯂꯥꯛꯇꯦꯅꯦꯍꯦ." ꯇꯣꯝꯄꯣꯛ ꯉꯛꯅ "ꯏꯃꯥ, ꯑꯩꯁꯦ ꯆꯌꯣꯜꯃꯨꯛ ꯐꯥꯔꯦ ꯂꯥꯡꯐꯩꯗ ꯂꯣꯏꯁꯤꯜꯂꯝꯗꯕ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯕ ꯆꯠꯂꯨꯕꯅꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯁꯤꯗ ꯂꯩꯔꯝꯒꯦ, ꯍꯜꯂꯛꯄꯗ ꯆꯪꯉꯧ ꯍꯥꯏꯕꯒꯤ ꯃꯈꯣꯏꯕꯨ ꯂꯧꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯄꯅꯤ." "ꯍꯩꯃꯥ, ꯅꯪ ꯂꯥꯡꯐꯩꯗ ꯆꯠꯂꯨꯕ ꯋꯥ ꯑꯣꯏꯔꯦ?" "ꯏꯃꯥ ꯍꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯉꯨꯗ꯭ꯔꯦ, ꯅꯀꯨꯁꯤ ꯅꯥꯗꯨꯅ ꯂꯩꯔꯨꯕꯒ
naku na nama pharakpada lau matam mu isinbani isudo ngayakta unaroge khanbani sangdadru leiribasini isa ningthibisu yumdo thadoktu lakpado pharak ama tarab soidul oiramlani phare phare nangsu langphaidagi halaklabanina hayengdo isuga isaga bupuduna nganta hekla sakjara mahauna sathoksi hoima adudi aimu chalagi hoi hoi iyasu langphaidagi halakpagi waramlani tawrido asumna tompokna mayum yorakpada sumang thelong adu isai sai do leirammi tompok su karino khanna thuna yangna imung tamna sangsili tompok ni imung sangsima matamdadi ningthibi masabu matam pakta nungsina pamdu leirammi tompok nokfei tongna ningthibi isa thoibi tumlibra kadai isa do ayung to pongki nangbu imunga se harlo simbe yatro onthok na su sai mankre asi haiduna tompokna masabu pamge haina tawbada sokpadi ngamlamde ningthibi ki mama masabu tompok ngakna ningthibi kari matau no sidi ningthibi kaptuna ta tompok pakhatna ningthibi kari no tamana sabu aina sokpa ngamchiba ningthibi kaplaga ta tompok imai chani ta tompok kamatam kuina sangna layo ina mapu mana tambiramtre ningthibi nang kadaroge si hayo namana sabu aina sokpa thengma ngamjiba karino hayo si ningthibi isa dabiro ipagi thoibi si ipa hali baba isabu pamki ningthibi kaptuna tompoki maphamda thokibu wari pumba lirami wari singdu tarabada tompok wakhal mangna leimaida phamthare lingjel thoibina baba ima gaiga baba halakpa ngairambani baba halabani na ima gaiga muk chalage ko baba tompok kaptuna baba gi thoibi ichabu baba thadoktu na chatpa ngamladra baba na ichana leiro haiki bisingdo loina suna leire nangbu baba na leiragli bisi pamshrapra namana cha baba bu thadoktu na chatki bayaro ye pagi thoibi lingjel thoibi su kapladuna baba nangkau kano baba baba na gilerak bisingdo ay loina pame baba kita paktasu ay sana ningi atubu baba ay baba masok pangamdi baba ningthibi karino nang natarabli mataw sibo nangbu ipamdagi isa thoibi bupudo na chalaga ay nakalabra namana chayaudana ay buitomta karam na hingdo na layhaway pa na ningthibi tatampo imay chaso tatampo patadokto na chat pangamdabagi kasi ba tatampo pahalag pangay jarabli ba ni imay cha na landa ba magtaoy na ba ni amuk katingag kasi ko hanagi mapok si magini imay cha tatampo patadokto na chating na chat patare tatampo lingjel thoibina baba egi baba leirakpa ita laidi do imaga igani kalaga jaksina thamuko baba asi hairamlaga mama masagi thawai adu magi haksang da sangkhirami tompok asiba magi nupiga masaga gi haksang bu chena konduna thamoi sokna tengthaduna kapsari asumna ningthibi amadi lingjel thoibi gi roiba mathau mangamsu pangthokpa loikrabada khunja miyamsu aseng mupumba khanglami tompoksu laidi adubu magi nungsireba matu musani khanna seksina thamduna ahal oiraba santi amadi sanahagi seba tawdun leikhirami ningthibi gi mama masasu amuk tompokna leinantraba yum adu laktuna tengthaduna su kaplami